Everyone, welcome back. Ngasidi aise Decoupage ki sigi glass ta aina hana project ama horama buneba ko adu aina kuira basum tawda ba adu magi base kai kai di loina mak tawbo lore mathatu da tissue napsan ga domne tissue du aina set laga lairam ne ba adu ga sigi sina aina hana tawgi bane na hamo adu ga si manung da yare mathaki se cover se tawdri ba ko adagi sida laire sigise taiba di loikrabane base oina aduga magi mathaktuda tissue do tawbodaba aduga sida laire decoupage ki paper myam ama su laiba ko aina khara set laga nappa khotpa myam am su tawgrabane aduga sigi sidai sida tawsanabadi aina set laga laire sigi manung sida hapaga thamme ba ko haibadi kitang kena tawdanaba se porak khotpa tawboduda shoidanaba sigise stay napse aduga si napsala kanduda final varnish kumba sugumba ma tawraga loirani ba aduga sa aigi keno changba macha macha adugumba khara laiba ko adu loina mak aina hojik tawroi sigumba ma khaktang tawge tawbane sum laiba sa tawbom khangdabagine sugumba se tawsalage haina khanba da mayam su yenghalake kamai tawbono na haibado sisu silwaina tawsalabne sidi aina yumda tawgiba pone adaga haurasi sidagi ahanbagi sigi kaino da tairi se ahanbagi sigi base da sumaina base khudingda magi canvas se sit nana na ba haitare ko adugi base oina na ba ama akoina primer taibodo makeup da adumaina magi su sisna prime tawbune ba ko aduga sigi potsina jesosna tawe ado aigidi haibadi kaino oina tawbona tamnina hobby gi oina sum tawbanina homemade adumaina ga leiraga semjana sadana adu yongnadi tawdre aidi sumaina sum haibadi kitang interest ama leirubagi sugumba se katang leiraga tawbo khaktang neba changba khara sida adumaina tawe haurasi hoje haurasi sigi sine sigi paper sine naptoise si hana nap ama lawthose bako aina na hamu cup aga thamgrabane ba chawrakwa kamaina napsige si maningi sidi ama mu hapjan je yani sumaina hanghanna deba ko sumaina naps aduga tawnaba se aina glue da tawrakanduda mod pot se aina seme ba glue ga isinga sem proportion do dumaina mana halaga sigumba ma tha se kanom sum tar su ngai te sida semaga laina bottle do ina tais nappa the line aba wrinkles ze laitana bane flat brush amana nanthokpa maze masagi paper do tapna natadi makhade chotpani na segai ni ba khra tawraga napse na tradi pulap taisaladi nungai roiba da haina gradine akoigi pochai ariba kaidobo laibaga je thigala aga wakhan khangala ani sina kari sembe yai gaina ga ani am nappe sigi glue se ai darkar oiba adududane tairise haibadi si tairakpa sida sigi budget simada ngairidana ko ado swaida loimak taiba nateba yam phajare si budget sida ngaire somsu taisalase
ꯂꯥꯡꯕ ꯇꯥꯕ꯭ꯔꯥ ꯑꯁ ꯅꯥꯀꯜꯂꯣꯝꯒꯤ ꯑꯩꯈꯣꯏꯒꯤ ꯊꯪꯅꯕꯒꯤꯗꯣ ꯃꯣꯏꯒꯤ ꯑꯉꯥꯡꯅꯦ ꯑꯗꯨꯒ ꯃꯃꯥꯅꯦ ꯃꯣꯏ ꯂꯥꯛꯑꯦꯕ ꯑꯩꯈꯣꯏꯅ ꯂꯥꯛꯄꯗ ꯑꯩꯈꯣꯏꯅ ꯏꯝꯐꯥꯜꯗꯒꯤ ꯂꯥꯛꯄ ꯃꯇꯝꯗꯣ ꯑꯗꯩꯗꯨꯗ ꯂꯩꯔꯝꯃꯦ ꯂꯥꯛꯑꯒ ꯑꯗꯨꯒꯤ ꯑꯉꯥꯡ ꯂꯩꯕꯒꯤ ꯌꯥꯝ ꯂꯥꯡꯕꯗꯣ ꯑꯗꯨꯃꯥꯏꯅ ꯂꯥꯡꯖꯥꯠꯅꯤ ꯁꯤꯒꯤ ꯐ꯭ꯂꯦꯠ ꯕ꯭ꯔꯁꯅ ꯅꯥꯟꯊꯣꯛꯄꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯩꯈꯣꯏꯅ ꯇꯧꯒꯗꯧꯕ ꯊꯕꯛꯁꯦ ꯃꯥꯒꯤ ꯑꯆꯣꯠꯄ ꯑꯃꯒꯤ ꯃꯊꯛꯇ ꯌꯥꯝ ꯄꯥꯕ ꯄꯦꯄꯔꯅ ꯅꯞꯄꯒꯤ ꯃꯔꯛꯇ ꯕꯕꯜ ꯂꯩꯕꯗꯣ ꯑꯗꯨꯗꯣ ꯂꯩꯇꯅꯕ ꯅꯥꯟꯊꯣꯛꯏꯅꯦꯕ ꯁꯤꯁꯦ ꯑꯗꯨꯒꯁꯨ ꯌꯥꯝꯅ ꯍꯦꯟꯅ ꯒ꯭ꯂꯨꯁꯤꯗ ꯐꯖꯅ ꯁ꯭ꯇꯤꯛ ꯇꯧꯔꯒ ꯂꯩꯅꯅꯕ ꯍꯥꯏꯗꯤ ꯍꯣꯔꯦꯟ ꯁꯤꯒꯤ ꯃꯊꯛꯇꯨꯗꯕꯨꯗꯤ ꯚꯥꯔꯅꯤꯁ ꯇꯧꯒꯗꯣꯏꯅꯦꯕꯀꯣ ꯑꯗꯩꯗꯨꯗ ꯌꯥꯝꯅ ꯕ꯭ꯂꯦꯟꯗꯦꯠ ꯑꯣꯏꯅ ꯎꯅꯅꯕ ꯍꯥꯏꯇꯥꯔꯦ ꯕꯣꯇꯜꯗ ꯑꯗꯨꯝ ꯊꯣꯛꯄ ꯃꯥꯟꯅꯕ ꯐꯖꯔꯛꯑꯦ ꯌꯥꯔꯦ ꯐꯖꯔꯗ꯭ꯔꯥ ꯑꯗꯨ ꯁꯤꯗꯩꯁꯤꯗꯩꯁꯤꯗ ꯁ꯭ꯋꯥꯏꯋꯥꯏꯒꯤꯁꯤꯗ ꯍꯥꯡꯉꯤꯁꯦ ꯁꯤꯗꯩꯁꯤꯗ ꯑꯀꯩꯅꯣꯝꯃ ꯑꯃ ꯑꯅꯤꯁꯤꯒꯤ ꯍꯥꯏꯗꯤ ꯁꯝꯖꯟꯅꯍꯟꯅꯕ ꯁꯤꯒꯤ ꯗꯤꯀꯣꯄꯥꯖꯀꯤ ꯄꯦꯄꯔ ꯁꯤꯗꯩꯁꯤꯗꯩꯁꯤꯗ ꯌꯥꯎꯔꯤꯁꯦ ꯁꯤꯗꯒꯤꯅꯦ ꯑꯩꯅ ꯇꯧꯔꯤꯁꯦ ꯇꯣ ꯑꯗꯨꯅ ꯁꯤꯗꯩꯁꯤꯗ ꯕꯇꯔꯐ꯭ꯂꯥꯏꯒ ꯌꯥꯎꯔꯤꯁꯦ ꯁꯤꯒꯨꯝꯕ ꯑꯃ ꯁ꯭ꯋꯥꯏꯋꯥꯏꯁꯤꯗꯩꯁꯤꯗ ꯍꯥꯞꯄꯒ ꯑꯅꯤꯗꯣ ꯅꯛꯁꯟꯅꯅꯕ ꯀꯩꯗꯧꯅꯕꯗꯣ ꯑꯗꯨꯃ ꯍꯥꯏꯐꯦꯠ ꯁꯦꯝꯃꯒꯦ ꯑꯗꯨꯒ ꯁꯤꯁꯦ ꯀꯪꯍꯜꯂꯒ ꯊꯝꯃꯤꯉꯩꯗꯨꯗ ꯁꯤꯒꯤ ꯃꯈꯨꯝꯁꯤꯗꯁꯨ ꯁꯦꯝꯃꯒꯦ ꯁꯤꯒꯤꯁꯤꯁꯨ ꯑꯩꯅ ꯀꯂꯔꯁꯦ ꯈꯤꯇꯪ ꯑꯃꯨꯛꯀ ꯆꯣꯡꯊꯣꯛꯅꯅꯕ ꯑꯩꯅ ꯍꯥꯏꯂꯥꯏꯠ ꯇꯧꯕꯗꯣ ꯁꯤꯗꯩꯁꯤꯗ ꯌꯥꯎꯔꯤꯕ ꯕ꯭ꯂꯨꯒꯤ ꯀꯩꯒꯤꯁꯤ ꯃꯌꯥꯝꯁꯦ ꯑꯦꯀ꯭ꯔꯥꯏꯂꯤꯛꯀꯤ ꯁꯤꯒꯤ ꯀꯂꯔꯁꯦ ꯁꯤꯗꯒꯤꯅ ꯈꯔ ꯈꯔ ꯃꯤꯛꯁ ꯇꯧꯔꯦꯗꯅ ꯑꯗꯨꯗꯨꯀꯥꯟꯗꯨꯗ ꯕ꯭ꯔꯁꯅ ꯄꯦꯟꯁꯤꯜ ꯀꯩꯅꯣꯅ ꯄꯣꯏꯟꯇꯦꯠ ꯑꯣꯏꯕ ꯕ꯭ꯔꯁꯇꯣ ꯑꯗꯨꯗꯨꯅ ꯂꯣꯏꯅꯃꯛ ꯑꯥꯎꯠꯂꯥꯏꯟ ꯀꯩꯀꯩꯒꯁꯦ ꯆꯠꯂꯤꯅꯦꯕ ꯑꯗꯨꯏꯇꯥꯔꯗꯤ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯍꯥꯏꯂꯥꯏꯠ ꯑꯣꯏꯕꯁꯦ ꯍꯦꯜꯂꯦꯕꯀꯣ ꯑꯗꯣ ꯑꯩꯁꯨ ꯌꯥꯝ ꯍꯩꯕꯗꯤ ꯅꯠꯇꯦ ꯑꯩꯅ ꯄꯥꯝꯕ ꯌꯦꯡꯕꯗ ꯌꯥꯝꯅ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯈꯤꯕꯗꯣ ꯑꯩꯅ ꯌꯨꯇ꯭ꯌꯨꯕꯇ ꯊꯦꯡꯅꯈꯤꯕꯅꯦꯕꯀꯣ ꯁꯤꯁꯦ ꯀꯨꯏꯔꯦ ꯑꯗꯩꯗ ꯁꯨꯝ ꯎꯔꯛꯑꯀꯥꯟꯗꯨꯗ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯁ꯭ꯇꯗꯤ ꯇꯧꯔꯀꯥꯟꯗꯨꯗ ꯀꯩꯀꯩ ꯆꯪꯉꯤ ꯀꯃꯥꯏꯅ ꯇꯧꯏ ꯑꯗꯒꯤ ꯌꯨꯝꯗ ꯁꯤꯒꯨꯝꯕ ꯆꯪꯕꯁꯤꯡꯁꯦ ꯁꯥꯔꯒ ꯁꯦꯝꯃꯒꯅ ꯀꯃꯥꯏꯅ ꯑꯃꯨꯛ ꯇꯧꯏ ꯑꯗꯒꯤ ꯁꯤꯒꯤ ꯇꯤꯁꯨꯁꯦ ꯗꯤꯀꯣꯄꯥꯖꯀꯤ ꯇꯤꯁꯨ ꯄꯦꯄꯔꯁꯦ ꯁꯤ ꯂꯩꯕꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯅ ꯄ꯭ꯔꯤꯟ ꯑꯥꯎꯠ ꯑꯗꯨꯝ ꯂꯧꯊꯣꯛꯑꯁꯨ ꯌꯥꯏꯑꯕꯀꯣ ꯑꯗꯨꯗꯅ ꯀꯃꯥꯏꯅ ꯗꯤꯀꯣꯄꯦꯖ ꯇꯧꯏ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯣ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯉꯒ ꯁ꯭ꯇꯗꯤ ꯃꯆꯥ ꯑꯃ ꯇꯧꯔꯒ ꯁꯨꯝ ꯇꯧꯔꯤꯕꯖꯥꯠꯅꯤ ꯑꯩꯒꯤꯁꯦ ꯍꯣꯕꯤ ꯑꯣꯏꯅ ꯁꯤꯒꯤ ꯕꯇꯔꯐ꯭ꯂꯥꯏꯁꯦ ꯂꯧꯁꯦꯕꯀꯣ ꯑꯗꯨꯒ ꯁꯤꯗ ꯍꯥꯡꯉꯤꯕ ꯑꯅꯤꯁꯦ ꯑꯁ꯭ꯋꯥꯏꯗ ꯍꯥꯡꯉꯤꯁꯤꯗꯩꯁꯤꯗ ꯍꯥꯞꯆꯤꯟꯕ ꯌꯥꯕ ꯌꯦꯡꯉꯁꯦ ꯕꯇꯔꯐ꯭ꯂꯥꯏꯁꯦ ꯁꯨꯝꯗ ꯃꯆꯥ ꯑꯃꯁꯨ ꯌꯥꯎꯔꯤꯌꯦ ꯁꯤꯅ ꯑꯃꯨꯛ ꯈꯤꯇꯪ ꯆꯥꯎꯋꯦ ꯁꯤꯒꯤ ꯑꯅꯤꯁꯦ ꯂꯧꯔꯒ ꯌꯦꯡꯉꯁꯤ ꯁꯦꯠꯄꯁꯤꯒꯤꯗꯤ ꯍꯧꯖꯤꯛꯀꯤꯗꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯀꯥꯇꯤꯅ ꯆꯥꯎꯔꯥꯛꯄꯁꯦ ꯁꯦꯠꯁꯦꯕꯀꯣ ꯁꯤꯃꯒ ꯃꯆꯥꯁꯤꯒ ꯂꯧꯁꯦ ꯕꯇꯔꯐ꯭ꯂꯥꯏ ꯑꯅꯤꯁꯦ ꯅꯥꯀꯟ ꯑꯍꯥꯡꯕ ꯅꯥꯀꯟꯁꯤꯗ ꯄꯥꯏꯍꯜꯂꯁꯦꯕ ꯁꯦꯠꯄꯗꯤ ꯕ꯭ꯔꯁꯅ ꯆꯣꯠꯍꯜꯂꯒ ꯕ꯭ꯔꯁ ꯃꯇꯣꯟꯅ ꯈꯤꯇꯪ ꯈꯤꯇꯪ ꯆꯣꯠꯍꯜꯂꯒꯅꯦ ꯈꯔ ꯈꯔ ꯄꯣꯞꯊꯣꯛꯍꯜꯂꯒ ꯑꯗꯨꯃꯥꯏꯅ ꯈꯨꯠꯅ ꯆꯤꯡꯊꯣꯛꯑꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯨꯅ ꯐꯖꯕꯗꯤ ꯍꯦꯜꯂꯦ ꯁꯤꯒꯤꯁꯤꯅ ꯁꯤꯗꯩꯁꯤꯗ ꯇꯧꯔꯤꯁꯤꯅꯦ ꯑꯗꯨꯒ ꯃꯥꯒꯤ ꯀꯂꯔ ꯁꯤꯗꯩꯁꯤꯗ ꯌꯥꯎꯔꯤꯕ ꯀꯂꯔ ꯀꯩꯀꯩꯁꯤꯗꯤ ꯑꯩꯅ ꯃꯥꯒꯤ ꯕꯦꯁꯁꯦ ꯄꯤꯡꯛꯅ ꯑꯣꯏ ꯍꯥꯏꯕꯒꯤ ꯀꯂꯔ ꯃꯤꯛꯁ ꯇꯧꯔꯀꯥꯟꯗꯨꯗ ꯇꯩꯕꯅꯦꯕꯀꯣ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯕ ꯄꯣꯠꯇꯨꯒꯤ ꯑꯀꯣꯏꯕꯗꯣ ꯑꯗꯩꯗꯨꯗ ꯕ꯭ꯔꯁ ꯃꯇꯣꯟꯁꯦ ꯏꯁꯤꯡ ꯈꯤꯇꯪꯈꯛ ꯆꯣꯠꯍꯜꯂꯒꯅꯦ ꯑꯗꯨꯒꯤ ꯂꯥꯏꯟꯗꯣ ꯆꯤꯡꯕ ꯃꯇꯝꯗ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯁꯦꯠꯄ ꯌꯥꯏꯑꯕ ꯁꯨꯃꯥꯏꯅ ꯃꯥꯒꯤ ꯑꯦഡ꯭ꯔꯦꯁꯁꯦ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯕꯣꯇꯜꯗ ꯅꯞꯈꯤꯕ ꯃꯇꯝꯗ ꯑꯗꯨꯝ ꯀꯩꯅꯣ ꯑꯣꯏꯕꯗꯣ ꯕ꯭ꯂꯦꯟꯗꯦꯠ ꯑꯣꯏꯅ ꯐꯖꯅ ꯎꯕꯗꯣ ꯑꯗꯨꯃꯥꯏꯅ ꯎꯗꯣꯏꯕ ꯁꯨꯃꯥꯏꯅ ꯑꯦꯗꯖꯁꯁꯦ ꯎꯔꯦꯗꯅ ꯅꯥꯀꯟꯗ ꯑꯗꯨꯃꯥꯏꯅ ꯂꯩꯔꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯅꯞꯄꯁꯦ ꯀꯔꯥꯏꯋꯥꯏꯗ ꯅꯞꯄꯁꯦ ꯐꯖꯒꯗꯒꯦ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯑꯃꯒ ꯑꯃꯒ ꯁꯝꯅꯕ ꯊꯦꯡꯅꯕ ꯌꯥꯕꯗ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯗꯤ ꯕ꯭ꯂꯦꯟꯗ ꯑꯣꯏꯅ ꯎꯅꯕ ꯍꯥꯏꯇꯥꯔꯦ ꯍꯥꯡꯍꯜꯂꯒ ꯊꯝꯗꯅꯕꯀꯣ ꯁꯤꯗ ꯑꯃ ꯅꯞꯄꯁꯦ ꯑꯗꯨꯒ ꯃꯈꯥꯁꯤꯗꯩꯁꯤꯗ ꯕꯇꯔꯐ꯭ꯂꯥꯏ ꯃꯆꯥꯁꯤꯃꯒ ꯅꯞꯄꯁꯦ ꯌꯥꯝ ꯄꯤꯛꯄ ꯁꯔꯨꯛꯅꯤꯅ ꯁꯤꯗꯤ ꯃꯊꯛꯇꯒꯤ ꯑꯗꯨꯝ ꯇꯩꯔꯁꯤ
ꯃꯈꯥꯗ ꯕꯇꯔꯐ꯭ꯂꯥꯏ ꯃꯆꯥꯁꯤꯒ ꯍꯥꯞꯆꯟꯁꯦ ꯑꯅꯤꯁꯤ ꯂꯩꯃꯤꯟꯅꯅꯕ ꯐꯖꯔꯦ ꯁꯤꯒꯤꯁꯤꯅ ꯃꯃꯥꯏ ꯑꯣꯏꯅꯅꯕꯀꯣ ꯁꯤ ꯂꯧꯊꯣꯛꯀꯦ ꯑꯝꯇ ꯁꯤ ꯑꯩꯅ ꯁꯤ ꯇꯩꯔꯤꯁꯦ ꯇꯩꯗ꯭ꯔꯁꯨ ꯌꯥꯏꯑꯕꯀꯣ ꯑꯩꯅ ꯁꯤ ꯇꯩꯕꯁꯤꯅ ꯀꯩꯅꯣ ꯑꯣꯏꯅ ꯈꯜꯂꯝꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯃꯥꯒꯤ ꯁꯤꯒꯤ ꯃꯈꯨꯝꯁꯦ ꯂꯧꯊꯣꯛꯈ꯭ꯔꯀꯥꯟꯗꯁꯨ ꯀꯩꯅꯣꯝꯃ ꯌꯨꯁ ꯇꯧꯕꯗ ꯂꯣꯏꯅꯃꯛ ꯀꯂꯔ ꯑꯣꯏꯅꯅꯕꯅ ꯑꯗꯨꯒ ꯁꯤꯒꯤꯁꯦ ꯑꯇꯣꯞꯄ ꯑꯦꯀ꯭ꯔꯥꯏꯂꯤꯛꯀꯤ ꯀꯂꯔꯁꯤꯅ ꯃꯤꯛꯁ ꯇꯧꯔꯀꯥꯟꯗꯨꯗ ꯀꯂꯔ ꯑꯃ ꯄꯤꯒꯦ ꯁꯤꯒꯤ ꯕꯦꯁ ꯍꯥꯏꯗꯤ ꯁꯤꯒꯤ ꯕꯦꯁ ꯅꯠꯇꯦ ꯁꯤꯗꯩꯁꯤꯗ ꯍꯥꯏꯂꯥꯏꯠ ꯇꯧꯕ ꯀꯂꯔꯒ ꯃꯥꯟꯅꯅꯕꯅ ꯑꯗꯨꯃꯥꯏꯅ ꯈꯜꯂꯝꯕꯅꯦꯕꯀꯣ ꯑꯗꯨꯅꯤ ꯐꯖꯔꯦꯁꯦ ꯂꯧꯊꯣꯛꯑꯦꯗꯣ ꯅꯥꯀꯟ ꯅꯥꯀꯟꯒꯤ ꯃꯇꯨ ꯆꯣꯝꯊꯣꯛꯑꯒ ꯂꯩꯔꯤꯁꯦ ꯑꯁꯤꯁꯤꯅꯅꯦ ꯐꯖꯍꯟꯗꯣꯏꯁꯦ ꯅꯞꯄꯁꯦ ꯑꯩꯈꯣꯏꯅ ꯅꯞꯇ꯭ꯔꯤꯉꯩꯗ ꯀꯗꯥꯏ ꯖꯒꯥꯗ ꯊꯝꯃꯒꯅ ꯍꯦꯟꯅ ꯐꯖꯅꯤ ꯍꯥꯏꯕ ꯑꯃ ꯌꯦꯡꯉꯦꯗꯅ ꯁꯤꯗ ꯐꯖꯔꯅꯤ ꯌꯥꯔꯅꯤ ꯑꯁꯤ ꯀꯪꯍꯜꯂꯁꯤ ꯑꯗꯨꯒ ꯃꯊꯛꯇ ꯒ꯭ꯂꯣꯁ ꯇꯩꯁꯟꯒꯗꯣꯏꯅꯦꯕꯀꯣ ꯐꯦꯕꯤꯀ꯭ꯔꯥꯏꯜꯒꯤ ꯃꯣꯠꯁ ꯄꯣꯁ ꯁꯤꯒꯤ ꯒ꯭ꯂꯣꯁꯁꯦ ꯁꯤ ꯑꯣꯏꯅ ꯇꯩꯁꯜꯂꯁꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯚꯥꯔꯅꯤꯁ ꯑꯣꯏꯅ ꯇꯣꯉꯥꯟꯅ ꯂꯩꯗꯦꯕꯀꯣ ꯁꯤꯒꯤꯁꯤꯅ ꯑꯗꯨꯝ ꯇꯣꯞ ꯀꯣꯠ ꯇꯧꯕ ꯌꯥꯏ ꯁꯤꯒꯤꯁꯤꯅ ꯒ꯭ꯂꯣꯁꯅꯦ ꯑꯗꯨꯒ ꯃꯦꯠꯁꯨ ꯂꯩꯌꯦꯕꯀꯣ ꯀꯣꯠ ꯑꯅꯤ ꯇꯩꯈ꯭ꯔꯀꯥꯟꯗꯨꯗ ꯑꯗꯨꯝ ꯐꯖꯅ ꯂꯩꯔꯅꯤ ꯑꯗꯣ ꯍꯧꯖꯤꯛꯀꯤꯗꯤ ꯁꯤꯒꯤꯁꯦ ꯌꯥꯔꯦ ꯁꯤꯁꯦ ꯀꯪꯍꯜꯂꯁꯤ ꯁꯤ ꯀꯣꯠ ꯑꯃꯒ ꯑꯃꯨꯛ ꯇꯩꯈꯤꯁꯦꯕꯀꯣ ꯀꯣꯠ ꯑꯅꯤ ꯇꯩꯔꯒꯗꯤ ꯃꯥꯒꯤ ꯕꯦꯁꯁꯦ ꯅꯥꯟꯕ ꯍꯦꯜꯂꯦꯕꯀꯣ ꯑꯗ ꯖꯦꯁꯣꯜꯁꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯀꯨꯞꯁꯜꯂꯒ ꯊꯝꯁꯦ ꯌꯥꯝ ꯊꯨꯅ ꯀꯪꯕ ꯍꯦꯟꯕꯅꯤꯅꯅꯦ ꯍꯧꯖꯤꯛꯀꯤꯗꯤ ꯑꯃꯨꯛ ꯌꯥꯔꯦ ꯉꯥꯏꯍꯥꯛꯇꯪ ꯄꯨꯡ ꯑꯃ ꯃꯈꯥꯏ ꯑꯅꯤꯃꯨꯛ ꯁꯨꯃꯥꯏꯅ ꯕ꯭ꯔꯦꯛ ꯂꯧꯕ ꯌꯥꯔꯦ ꯂꯟꯆ ꯀꯩꯀꯩ ꯇꯧꯊꯣꯛꯎꯕ ꯌꯥꯔꯕꯅꯦ ꯍꯧꯖꯤꯛ ꯂꯣꯏꯁꯟꯅꯕ ꯇꯧꯔꯁꯤ ꯁꯤꯒꯤ ꯖꯥꯔꯁꯤꯒꯤ ꯃꯈꯨꯝꯁꯦ ꯑꯩꯅ ꯀꯩꯅꯣ ꯑꯅꯤ ꯇꯧꯈ꯭ꯔꯦ ꯀꯣꯠ ꯑꯅꯤ ꯇꯧꯈ꯭ꯔꯦꯕꯗꯣ ꯀꯪꯍꯜꯂꯤꯅꯦ ꯑꯍꯥꯟꯕꯩꯗꯣ ꯀꯪꯉꯝꯃꯦꯕꯀꯣ ꯁ꯭ꯋꯥꯏꯋꯥꯏꯒꯤ ꯅꯨꯡꯁꯥꯒꯤ ꯋꯥꯏꯗ ꯊꯝꯕ ꯑꯗꯣ ꯃꯥꯁꯦ ꯑꯍꯥꯟꯕꯒꯤ ꯕꯦꯁ ꯑꯣꯏꯅ ꯇꯩꯕꯗꯗꯤ ꯖꯦꯁꯣꯁꯦ ꯖꯦꯁꯣꯁꯦ ꯀꯣꯠ ꯑꯅꯤ ꯇꯧꯁꯟꯈ꯭ꯔꯦ ꯐꯥꯏꯅꯦꯜ ꯇꯧꯁꯜꯂꯁꯤ ꯁꯤ ꯁꯨꯃꯥꯏꯅꯗꯪ ꯊꯝꯕꯁꯦ ꯏꯆꯝ ꯆꯝꯅ ꯁꯤꯒꯤꯁꯤꯅ ꯐꯤꯅꯤꯁꯤꯡ ꯒ꯭ꯂꯣꯁ ꯑꯣꯏꯕꯗꯨꯅꯤ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯐ꯭ꯂꯦꯠ ꯕ꯭ꯔꯁ ꯑꯃꯗꯀꯣ ꯁꯤꯗꯩꯁꯤꯗ ꯁꯨꯃꯥꯏꯅ ꯐꯤꯅꯤꯁꯤꯡꯁꯦ ꯇꯧꯁꯜꯂꯁꯤ ꯁꯤꯒꯤꯁꯤꯅ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯇꯧꯈꯤꯕ ꯀꯩꯅꯣꯁꯦ ꯃꯥꯁꯦ ꯂꯣꯏꯅꯃꯛ ꯃꯊꯛꯁꯤꯗꯒꯤ ꯁꯤꯜ ꯇꯧꯗꯣꯏꯅꯦꯕ ꯑꯗꯨꯒ ꯒ꯭ꯂꯣꯁ ꯑꯣꯏꯕꯁꯤꯅ ꯐꯤꯅꯤꯁꯤꯡꯁꯦ ꯒ꯭ꯂꯣꯁ ꯑꯣꯏꯅꯁꯨ ꯇꯥꯔꯅꯤ ꯑꯗꯨꯝ ꯌꯥꯝ ꯊꯨꯅ ꯀꯪꯕꯅꯦ ꯁꯤꯁꯤꯗꯤ ꯁꯤꯁꯦ ꯀꯪꯍꯟꯈꯤꯒꯦ ꯑꯗꯨꯒ ꯁꯦꯀꯦꯟ ꯀꯣꯠ ꯑꯃꯒ ꯇꯧꯔꯁꯦ ꯑꯗꯨꯒ ꯂꯣꯏꯁꯤꯟꯕ ꯌꯥꯔꯦ ꯁꯤꯒꯤ ꯀꯩꯅꯣꯁꯤꯃ ꯄ꯭ꯔꯣꯖꯦꯛꯁꯤꯃ ꯑꯩꯅ ꯁꯨꯝ ꯍꯧꯖꯤꯛ ꯅꯨꯡꯊꯤꯜꯗ ꯍꯥꯏꯗꯤ ꯀꯨꯏꯔꯦꯕ ꯁꯤꯁꯦ ꯄꯥꯏꯗꯕ ꯅꯨꯡꯊꯤꯜꯗ ꯁꯨꯝ ꯇꯧꯐꯝ ꯈꯪꯗꯦꯅ ꯁꯤꯃꯗꯤ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯨꯒ ꯑꯥꯗꯒꯤꯁꯨ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯍꯥꯏꯕꯗꯤ ꯁꯦꯠꯂꯒ ꯈꯣꯠꯂꯒ ꯇꯧꯔꯒ ꯑꯥꯗ ꯑꯗꯨꯝ ꯊꯝꯃꯝꯕꯗꯒꯤꯅ ꯁꯤꯗ ꯂꯣꯏꯁꯤꯟꯒꯦ ꯑꯗꯨꯒ ꯅꯨꯡꯊꯤꯜꯗ ꯀꯩꯗ ꯇꯧꯅꯕ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯄꯣꯔꯛꯈꯤꯕꯅꯦꯕꯀꯣ ꯑꯗꯨꯗꯨꯅ ꯁꯨꯡꯄꯥꯏ ꯄꯥꯏꯗ꯭ꯔꯕꯗꯨꯗꯅꯦ ꯑꯩꯅ ꯍꯟꯗꯛꯇꯤ ꯁꯤ ꯂꯣꯏꯁꯤꯜꯂꯒꯦꯅ ꯈꯜꯂꯒ ꯂꯩꯔꯒ ꯇꯧꯗ꯭ꯔꯕ ꯑꯗꯣ ꯉꯁꯤꯗꯤ ꯁꯨꯃꯥꯏꯅ ꯂꯣꯏꯁꯤꯜꯂꯦ ꯑꯗꯨꯒ ꯃꯌꯥꯝꯁꯨ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯄꯥꯁ ꯇꯥꯏꯝꯒꯨꯝꯕ ꯑꯗꯨꯒꯨꯝꯕ ꯁꯨꯝ ꯌꯦꯡꯅꯤꯡ ꯇꯥꯔꯗꯤꯀꯣ ꯁꯤꯁꯦ ꯌꯥꯝꯅ ꯀꯩꯅꯣ ꯑꯣꯏꯕꯅꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯔꯤꯂꯦꯛꯁꯤꯡ ꯑꯣꯏꯕꯗꯣ ꯃꯥꯏꯟ ꯀꯩꯀꯩ ꯑꯗꯨꯃꯥꯏꯅ ꯑꯣꯏꯕꯅꯦ ꯑꯗꯨ ꯃꯌꯥꯝꯁꯤꯁꯨ ꯍꯥꯏꯕꯗꯤ ꯗꯤꯀꯣꯄꯥꯖꯀꯤ ꯃꯥꯒꯤ ꯑꯥꯏꯗꯤꯌꯥꯁꯦ ꯀꯩꯅꯣꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯑꯔꯤꯕ ꯁꯤꯖꯤꯟꯅꯗ꯭ꯔꯕ ꯄꯣꯠ ꯆꯩꯁꯦ ꯑꯗꯨꯝ ꯔꯤꯅ꯭ꯌꯨ ꯇꯧꯔꯀꯥꯟꯗꯨꯗ ꯁꯨꯃꯥꯏꯅ ꯗꯦꯀꯣꯔꯦꯁꯟ ꯑꯥꯏꯇꯦꯝ ꯁꯦꯝꯕ ꯈꯣꯠꯄ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯋꯤꯗꯅꯀꯣ ꯑꯗꯣ ꯃꯌꯥꯝꯁꯤꯁꯨ ꯀꯥꯟꯅꯕꯅꯦ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯕꯗꯤ ꯌꯨꯇ꯭ꯌꯨꯕꯇ ꯃꯌꯥꯝ ꯑꯃ ꯌꯥꯎꯕꯅꯦꯕꯀꯣ ꯑꯗꯨꯗ ꯌꯦꯡꯉꯒꯅꯦ ꯑꯩꯁꯨ ꯑꯗꯨꯝ ꯂꯔꯟ ꯇꯧꯔꯤꯁꯦ ꯑꯗꯣ ꯃꯌꯥꯝꯁꯨ ꯑꯗꯨꯃꯥꯏꯅ ꯄꯥꯝꯃꯒꯗꯤ ꯑꯗꯨꯝ ꯇꯧꯕ ꯌꯥꯔꯦ ꯑꯗꯣ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩ ꯁꯤꯗꯩꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦ ꯁꯤꯒꯤ ꯄ꯭ꯔꯣꯖꯦꯛꯁꯤꯁꯨ ꯂꯣꯏꯔꯛꯑꯕꯅꯤꯅ ꯑꯗꯣ ꯃꯈꯥ ꯇꯥꯕ ꯚꯤꯗꯤꯑꯣꯁꯤꯡꯁꯤꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤꯀꯣ ꯕꯥꯏ ꯕꯥꯏ